district taliba jomi singa wari sarugadawri haidana thamni khigi haukiba February tang kunga mathoida Thanlon Assembly constituency gi BJP gi MLA bungjakel balte khigi conflict siga mari leinana asok apan nang badagi khigi haukiba tang kunga mathoida leigidre adubu magi last right si haiba makoina talamba demand si separate administration atraga union territory ama pigedabne hairam badagi magi ID blackmailing haigadra ID last rights it until analyst makogi jomi district ama pidraga di tawroi haidana demand amasu adumak lai sigi matang da kogi deputy CM kogi losidi ko masamak hariba jomi gi ichilina sing unaraga wari sarugani hari masida kari haidi demand haisi demand tan ba khuding ma phangni habadi leite dumakpu mana chatlaga sanargo du wari sida something positive oiba kari impact kadi yeng ba ya jake masidi nung de sing haibaga samana ne khalle ka sumta oiroi maramdi kai no hai kanda masigi pot chai koina taragadi am sauni koi Nagaland laibai koi gi nagagi sinau singi mogi demand mogi ENPO na Eastern Nagaland People's Organization na mokoi gi adugumba mokoi gi phurup kanglup nipan laiba jaga district tarukta yamna backwards on downtrodden son thambire haina mokoi gi separate state ama 2010 ki tala laki adu 2019 da moi matang demand laguduna 2019 da 12 point agreement ami nei adu handaki sahi 2026 February manga da hariba district taruk tugi separate autonomy oina mokoi gi even center na pura paisa thadara kana government kan by means mokoi gi oiba tongan ba kano pira kan da haitare power pira ga mogi adugi pot fulfill heleba just like that mana maina matou tamak podanga sai gi khoi gi separate administration haiba je aham da mokoi ju cookie separate cookie state demand committee ga na cookie gi mai khong upusing ni torome masai je masigi history je phakat matam ne konis mai hai kan am sawa any cookie tribe haiba se masi totally masi mutat khiba abrogate tok thokiba then su abrogate tok thokpa swise da masigi moi wari chana bi abai pot khar lakani au bu thengna from the terrorist compromise of the vida khud tha ba hai tare ko masi khoi da ta loina hal aje tup je hai one te adubu terrorist di compromise to we wari lekte aduga ta sekna mokoi they are creating terrors against the people common innocent people ni aduna sigi pot mayam sing je koina khalla ga ne koina lauri any ko ki tribe mutat ka dabani aduga swise da koina thadau community na mamang koi gi sahi husina kuntra mari mamang dagi nifung ki mamang dagi had since 1987 adugi haurakanda koi gi any ko ki tribe ase lokthok ka dabani masina government na headache oigani haije laur lakwa proof kang su thadau khatane then 1993 da koki in the phangki mi pham amada su madugi pochi che sang ikatna government mari lena tawgi thadau khatane adana koina Michael Lamsan thang thadau na masai da la akan mana haukip ne haibadu magi potu oirga su ma thadau ne na ST da leiram potuna khoi sumaina wari chana na peace building ya masengol ko pot ko ngai mamang da lanjagi lang khalki bo potu ne thamjagi potu maina laki pochi sumaina gyan ta na maikum upipa mayam sina maikum se lothoga cookie habse leitre naga habse leitre harak ngambagi pangal sakti amaka government asem bataraga di yai adu buswai da nomai paiba terrorist sing sigi nomai berel matonda natraga makoi gi paisa sing na sponsor tro kara ibrahim sing na beliba MLA elected sing sina even separate administration direct yaushala pataraga di demand da matudi against the constitution against the people will against the people madugi pot ne haibada kasu thoina laloi aduna even swai da deputy CM oriba cookie gi furup ki represent taroga handaki cabinet expansion tawdri mase da half carbon sakib jena khogi buffer zone gi matang si matam khradi dum thamba phari hai je masi kari gi no haiba so question amani ma gi nu padana taseng haraga di any cookie tribe si khoni India da merge to ki matung Manipur na Parsi state on leading matam da 1956 power da lokthokraba bot ama haiba tare madu reinsert tawchalok na ba 1995 96 gi hona pabung sang kai singna matam du CM oringai da no recommend tawna khona raga lakpodu pabung ibo bi matam period 2003 da madu gi any cookie tribe amu reinsert lakpa madugi pot tawshalakhiba matung dagi 2005 ta iko kuidana na chahi ani gi matung da Manipur state government pabung bobi government nu kan thoga madugi marum da narol da Ministry of Home ga government of India ga yana da Indian Army ga paramilitary forces sing maru Indian Army ga khoi gi cookie gi lalaw singa manung da sign tawna ba ceasefire gi horomba then 2008 ta after 5 years magi su magi any ko ki tribe hap yare na pawung bobi na hapsalo matung da pawung bobi masa yauna ai tare matam dugi chief minister ni na yauna khoi
tripartite agreement sign tawga su sign tawna ba hauki ado su sign tawna ba haubu 2008 tawgrabnina 2008 ki matungda su sign tawna ba kana yauri ni yengbiyo madai UPF ki KNO KNF ki ledi ba mayam singsida ngasagi nimsa ki bjingi nupa kari oi madugi poto nimsa ki bjingi nupa na maga Imphal Dimapur lambi si any sana ning matam sana ba yana ba hot ibra magi nimsa ki nupa ka tan hot le haibena te ko ki la lo sing leader obida mangonda ina haibeni ko hola kana magi nupi si thado oga masigi cabinet natara MLA ohela ibra haiba question amala then handak enego ki tribe sigi expansion da suka leram da potuma lehel abnina 2008 matung da ngasi 2026 ta nearly after 2 decades saib tare ko 2 decades fade stage da Kim Yong Han Sing Paulinan Hakib Lesmang Hakib moi hum kare eb adu dagar sigi manung da Kim Yong Ha kenogi Kim Yong gi magi nupa si kana amu oi amu yengbiyo adu lalo amagi keno aduna moi gi lalo singi leaders singi moi gi mouthpiece oina makoi na ngangi pochi in toto da mayam da message pi ba awareness to ba masi focus to ba yana ba da mai magi loina bi imung manung ne and dia one sing se koi gi political power sing pai na honorak ba adu somda muscle power gi arm power de moi na pai le rabani na adu gi somda kanu paisa gi finance na kamain to yai matam da masi foreign funding mayam lai kana to expert mayam na to channel to an hai ba mayam lai maduna nakala matam ga foreign funding na to manipur gi ching maru ko akanda thariba poppy gi cultivation se machine ma khoi gi watna 250-60 acres tawda 250-60 crore dum phangbagi acre amam crore phangbagi type ta adum pi report amsum dum yawki mamang da sigi pot mayam sing sigi posida unnatural growth village mayam ama lakpa population da unnatural oiba pot mayam laije krai da gno masi influx tawsalak pane ma pandagi sigi tawsalai pot mayam sigi koina check tawdana sum thambada ngasi silent spectator oina ngasi di koi India gi security forces mayam kari yenga leri bno haiba question ma lai masigi chapchana masigi arun thuk mayam ma sel taraga lai haiba pot se Manipur natrasu handak Tripura ki border taba Bangladesh border taba ekoi ki atopa Indian security force ki nupa ama 87 lakhs or mane kona na faraga mayum da rate tor mutan crore kya no mai mayum da lerma case oina fari do train da puram da 87 lakh puram me haibane magi do subject to correction oji lakh masing kitang channels ko aduga crore me ama 9 crore 10 crore 7 crore ama mayum da kya mu 5 adu tagadi mana dugi paisa du magi tolo macha da na kamai phangi mino kan madi somda pot hondong honjin tawba na traga mi thadok thajin tawba na ka tukaran tawba pot me ama mana yamna illegal oiba mong da tan bane have the proof to grab NI na ma fakhre ED na ma fakhre adu tagadi masigi pot mayam sing che khoi Manipur tari ba sing chu mayum makai mayam sing du army officials aso oram ba sing chu makhoi gi mathak ta chap chaba investigation ama tawrakan da even madu lala masing court martial to thobo ta ka lai bra haiba question ama lae aduna sigi pot mayam sida khoi na ngasidi Manipur si border area da leire ba adu international border tainer leibani na properly fencing su khabi dre fencing ka bor em mokong gak tatra ti dektan tawre sigi pot mayam should aside fencing that kano to ya ponte madugi lady pot ka pa yai kasu kai de magi meter si bok sang adi fit si bok sang khela adi ka pa yai polo dum ka tat pa yai madugi tori innocent civilian ne hagira mana ya civilian ne bu India ma cha waraga bu Manipur ma cha waraga bu border pillar khajal laga ikoi ma pani mi changalak pa yaroi atopa haiba kari gi sauningai legi haiba question amag lai ara sum pot mayam sing sum naina ru matam da ikoi si naina ba matam da naina ba gi naina ba ya ba pot ngata ngai ba even commission of inquiry sem na ba even justice selak pa ho ba pot amani ara sum pot mayam sing sin ngasi di ikoi na nungai ta mayam o thodo wa thok tholi ana si pot mayam sing sigi yengura kan da haib tare koi di Manipur gi ona khanar ko matam da di aduga international khanar matam da Manipur yoksal ko matam da di ikoi si pura maning han ba khunai amada ngasi la iba pot se koi elected mayam gi logo da role responsibility duty sing do ba fix to bi da to bi na lai ba sing to bi yo haijaningi ana sim pot to da mayam jena maram waraga mai magi locality de gi hauraga national level thakta national level gi international level gi thaka toroga ngasi international go pot mayam ama tholopa mayam singsida madugi warak watem bina matraga madu sangdai bina pot walak pane adana ikoi gi yam nongai bamna ikoi gi congress te gi ka gi MP si ikoi gi international go ba peace building pot amaka Dr. Bimol khan gre dana ko amatik sai na moi khala ibini ada Manipur yam chau thuk chaningai ni political party gi differences swaida thambai mathau ta de adana ikoi na sumba pot mayam singse aduna masi law khangba rule khangba dan masi bu elaborately madu explain to ngamba mayam amasu ngasi lengak sasan marakta yaw mathau tai assembly gi keno da phamga uiraga leiba then assembly no mota ka da ba assembly da praja miyang mute amoina kari ngumba mai constituent assembly ka tagi natna Manipur gi praja miyang go wafam amada bukat ngam da marai khat patok to maron tok ta ba aduga krai de paisa no lambi thongwan khar ko laga paisa khar ye laga vote karak ki ba mayam gi khudol ding asi Manipur na phangi khudol se makata na sum atop state thangna ba sing juma to tama phanga agadi international thak to sum asi laikha ta ba thak ama society ma chakhot mutun
ꯑꯣꯏꯔꯣ ꯌꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯗꯒꯤ ꯃꯤꯃꯥꯡ ꯊꯣꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯃꯕ ꯃꯌꯥꯝ ꯑꯃ ꯇꯤꯡꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯈꯟꯈꯠꯅꯕ ꯍꯣꯠꯅꯕꯗꯁꯨ ꯄꯩꯁꯥꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯆꯠꯈꯤꯔꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯤꯡꯍꯟꯕ ꯈꯨꯟꯅꯥꯏꯗꯒꯤ ꯑꯗꯨꯒ ꯂꯨꯞꯈꯤꯒꯗꯕ ꯈꯨꯟꯅꯥꯏꯗꯒꯤ ꯀꯩꯗꯧꯉꯩꯗ ꯀꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯂꯣꯅ ꯌꯥꯕ ꯄꯣꯠ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯤꯌꯥꯝꯒ ꯂꯣꯏꯅꯕ ꯃꯤꯌꯥꯝ ꯆꯠꯃꯤꯟꯅꯕ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯊꯧꯔꯤ ꯀꯤꯁꯤꯗꯨ ꯆꯦꯠꯅ ꯀꯤꯕ ꯃꯇꯝ ꯌꯧꯔꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay.